Russia amadi Ukraine gi pau matek ama Poland na aircraft mari Ukraine da yang na pirak lagani haina President Zelensky na hai asigumba aircraft ase pibagi wa Ukraine ge yanaba country sing na yadaduna leirakpani aircraft ase MiG-29 ni Poland ge President Andrzej Duda na hai ki atai na Ukraine da piningdrabasu aikhoina piragani Nahan Black Sea ki mathakta US ki military drone amaga yamna nakna painrakpade intercept tawki Pentagon dagi thorakpa paw amana hai koinu ui Russia ki military jet mapam awda oil haitrabi aduga damage propeller am use toram ki awdagi drone ado kaiduna Black Sea da taki US na hai phajadaba thabak amani Russia na toram libase madugi akan ba condemn toraki US ki drone adusu chumna ki drone na te 50,000 feet mathakta pairaga amadi yawriba powerful camera amadi sensor amana kadai kari oiri madugi pau lauribani Nahanti Russia ki site ki hairabani Bakhmut the land of salt ase almost makoi da lakle adubu Bakhmut te point tawduna thamliba Russia ki representative aduna ngasi hai ki Bakhmut gi completely Ukraine ki army thoktri amasung mapam asigi lan satiba saktam ama lauduna leiri lan kalli mapam asida Syria ki President Bashar al-Assad na ngasi hai Russia na makoi da proposal pirakhi madudi military base khara sa ge haiduna makoi da hai riba wafam ase aikoina ayaba pigani haikre amasung Russia na Syria da saning leba military base sing ado permanent ta leigani masi Israel gi kok chikngai oiba wafam ni maram di Russia Israel hui ge yen ga yana da bugumani maram masina Russia phamduna leikrabadi Israel headache soiduna oigani Amarom the China ki senior diplomat Kin Kang na magi Ukraine counterpart aduda phone toraka haiki madudi China na lan asida mang takliba sibu pamjadi amasung Russia Ukraine masen phamin naraga peace talk ama tawbara phagani China ki mathakta Ukraine amati magi marup singna nungai tana leiri manungda kuchu kula help tawi haiduna Haujik China su Russia bu help tawti haibawa se haidri but asumna haikre Ukraine crisis asibu peace ta puthorakna ba Russia ki sartra ithoi adubu Mityeng thamlaga makoi masen wangang draga peace ki maike de lakpani hena phabani United Nation na thigat humgat pagi thabak ama chathakre Russia na Ukraine de kari hen batawi haibasida war crime kam tawi haibasida maudagi report ama thorakli maudi taseng namaki Russia na Ukraine da yam namak tawkre war crime public sing maral leitra kaya dang hatkre torture tawkre amasing Ukraine ki angang kaya pharaga Russia da pukre asini chingba lepalaina chathari thari lana se maruaina Donbas region da Bakhmut ko ama masida Russia na kon kraba wafam dagi makoi bu thokhan bati Ukraine ki army nga si sungamtri Moldova Ukraine ka thangnaba leibak masa amani leibak ani asigi lan ki maramda Moldova di amna kan effect oihelle handak ase thau gi mal tangkri poche gi mal tangkat kre makoi gi ahal laman sing na phangleba pension dagi kharcha pani na hena kanselak tuna paisa na oglaktre aduna public lambi da tharuk tuna lawba hokre Russia na ekhoida hybrid war ama to pamle adu Russia ki defense minister Lavrov na hai Moldova icham cham hingjaram country amani adu America na Moldova bu semdok laka anti Russian semning ba pamli ngasi Israel na Palestine da occupy to da thamli pal lamda jangchilok tuna rei torok podagi Palestine gi pi humkhak hatok piramle marak asida Palestine amti Israel ki marak ta sanaba adum lepte amuk Palestine gi misina lot na kapsila bugumba amuk ka Israel army sina rei torok hatpi bugumba masigi mafam asida oiriba conflict macha macha ase masibu solve to biba international kana asu thokte aduna Israel amati Palestine ki conflict ase lepalaiti so thanks for watching